Manipur ki ningkha tamba mangdanabagidamag British ki mayokta lan hawi haiduna Britisher singna thauri yanduna hathiba Ber Tikendrajit Thangal General amadi Anglo-Manipur War lising amaga chanipanga marifutara mathoida thawai thakiba athoba singbu ningsingba amadi ikai kumnaba utpo oina state asigi mafam kayada athoba singe numit Patriots Day ki thauram pangthoknakrai Numit asigi mapung oiba thauram Manipur lenga ki makhada Imphal ki hicham yaicham pada leiba Ber Tikendra chiki ningsing khubamda Chief Minister N Birena luchingduna lenga ki famnaiba singna lei sukatuna lei khidraba thoba singi mafamda ikai khumnabu uthi Thauram aduda Manipur Legislative Assembly ki Speaker T.H. Satyabrata, Cabinet Minister Singh, MLA Singh, Civil amasung Police ki makok thongba official Singh na saruk yakhi Thauram aduda Manipur Rifles ki band kangbu amanasu gun salute piduna thoba singbu awang bathakta ikai khumnabu uthi Go!